Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi amuk lobirasi Tingkhanggi Leirang humfudrama pansuba tangka ahenbadu ansuna dada hairakpaduda khangprek khangi gyan khangta tai wakal amada ngahak tawrure gyan tarakpa mikupta ansugi mamai nakna lerambaduda masadu ipa pakhatna mamaidu stat laithokduna fuk haugatli Ansusu mamaidu nontaraga tumina lay anidu ngahakti tumin laynay layriba fibam dusu machi denglade. Minute ahumuk layraba matung ahenbasu tablap na hayrai. Ay wakala mataw Renzo, soybani. Ansusu tap na hogalai. Ay kaysu kandida dada, wakaldo sum kanjilaga layri yarui karasu kautok patamase. Ahenbadu ningamdaba minok ama nokladuna kautoklage haibaga kautokpa yaradi aina warise waramloi ansu nongma kautokpa nate ningsingbu sum hengalei dada ado gari driver do adum thiba khangkidrabo khangkidre police na thiba yaba thire phangdre oh moisu matam suigana lakini Yarise dada sumaini sum layari yaroi chasilaoba thengeba asi hairaga ansudu thaushadana ahenbagi makuttu pairaga chingi ahenbasu ansugi makuttu khangkan kanthoklaga khoisaunana hairai as ai tali haidi tali chalose ai tumina ngakta leigi ansusu hanba kauba leite ahenbagi makuttu amukta pairaga dada tumina leibaduni aina pakhalise maktung chalus lao ahenbadu khanglaw laurai As, ansu da khangprek khangi mamit ani do ahen bada yenglaga peri hairai dada matung da chatrasu ngasi khaktang chatminaruseba please ai gari su leite adudagi dada hoi tacho hoi natana chatminanaba ibungi paso matta leite hojik numidang wairam sida ai thanda kamaina chattoinu se ngahak chaluraga phathalakseba Ansudu mapiga tarai ahenbadu ansudu yenglai ansuna mabung amada ningai tawbugum mapi tabadu ubada ahenbadu amuksu nungaite ansusu mapidu fatfat taithoklaga chatke tawi ngai khoni sakthibi ahenbana khangai hairai ansudu thak na mamaidu leithorai ahenbasu tablapna hairai kai lamdano ansusu masadu ithak na wangkhaida Ahenbadu ansugi makutu tapairaga chingladuna lao chatse yam kuibadi yaroi ansusu yengi adudada nokfit tawi nokmi kuiru oye ngaktangni mi phatabo matung manaudi horokan ko haudori aidi gari yadri fauda khara wabi tare Anidu khutka samjinaraga nokmi wari sanaraga kumthakibadu uraga punsibadu thongmarumdagi lotni yenglaga lehawi ahenbadu ansuna puraga chatkibadudha rasiga laijagasu harawi numidangdu nga thongi ansusu mamanabi amagi yumda changde yadabagi haifet changuraga yumda mukhalai punsibaga laijagana chak charaga thinbiragi haibadagi ansudu yumda handre Mayam changlaga ansuna sofagi jugai tawraga ahenbadu themlaga chak chaminai ahenbasu nahangai dawna tawde mayam marakta harau lei mayam chak toklaba matung laijaga punsibagana ansuba mayumda thinba lai yumdagi hek thorakpaga wari sanaraga noktana lakpana ansuigi yum yaudore punsibasu tanja charingaida waridu hogdok horage matagumna sanaramba waridu amaromda sathaidoklaga Ansu, dacho wam taigi nang yaningrasu sengna dum khomo punsibagi wada tabada ansudu ingak-ngakna kaino dacho kibu kizareda is yam kibiruno kaisule go wanate nang da henbagi matangni Laijadu punsibada khangeng lai ansudi ahenbagi matangni haibaduda atopa nupi ama luhongnabagi wa hogdorakadaba manbagi noklamba adu khangan hanjinki tablapna khumlai dada kaidoraba punsibasu gari do thauna
Nang dadagi matauksida dachong mathayam sari ni hensu. Mane yumda sum leibdo Angel gi wakal si kaukthokpa ngamdri. Masasu hena soksilapugum tawi. Aina yumda ningthina leiraga mabu senabasu ngamdi. Aduna ma masanasu yumda lainingdrena hairi. Athubada Bangalore da oina changba tari. Ansudo khaluba wakhalga punsibana haidorakliduga chanaba watpaduda wakhaldu khazikti yangi mong hada tablap khumlai. Adu kaidorage dada. Ado dachongna hainingrise dada se aikhoina haibadadi sattawdi. Nangadi ngahak launarasu nangna haibadi loina yariduni. Aduna aada leibado mathantadi nungairaroi. Nanga leiminaruro. Nangi college su aada tamuro. Aduda changadaba paisa khudingmak dachongna loina puthokani. Punsibagi wadu ansuna yam pamjaba thabakni adubu ahenbabu lak nungshirasu imung manunggi wa tadana khudaktuda hoi haibadi ngamde ik a tawraga lei. Laijasu ansuna tumina laikibada punsibada tingak yenglai punsiba tablapna mu hairai. Kaidore tumina leiradi dachongna hariba wase oijaba thiba yam tarabransu. Ansusu makut anidu tampaktuda suru nairadana tablapna hairai. Dacho, dadagi khalagadi dachongna haridu yai. Ado, aikoi babana yarakto mandi. Aikoi imasi yumda mathanta leiba nungairoi hairakado mali. Hoi, adu sumi. Aiga kada haifet haraga yengi. Nungcthoi su wafamse hawdoklamlagi. Yaraga fare, yaraktre fare. Laijasu hairai. Hoi, hauzi hawdoklamase. Ansudu tumina lei wakhaldasu khali. Dada, ina me Angel gi mafamdo aina mahut singi haizaroi sinbasu ngamloi. Adubu ai dadagi damaktadi Bangalore da chatpasi yawningi. Hey sir, baba hoina yahanbirau ko. Ai dadagi choktharaba hakchangse yengba ngamdi. Dadagi hanagi punsiduda laknaba ai amukta hotnaningi. Adu dada, aina nangmu nungshibase handak mapoksimagidi nafamda mami amatta tahalaroi. Ashum lakpana ansuigi yum yauri punsibaga laizagana lansinliuda haifet hawdui lansinliushu yaningdabugum tawrai phazabalonda adum khumlai. Wari watai ngak sanaraga punsiba hoisu yumda halai yum yaubaga ansu hoi chatpagi matangda wari sanai. Punsibaga nandoga makhoi ani changna haibaduda chawbasu wakal langfang khandana mabung machalgi wakhalda harau yathorai. Chawbagi machanupi Vidyana yumda thoraktri phawbada lansindiushu yaungna Bangalore da chatpada yanare. Chawbasu yarakpaduda punsibadu wakhal nungaina ahenbagi roomda changlai ahenbadu phamungda manglaga famdana leirami. Punsibasu ahenbada nungaitana yenglaga ahenbagi lengjumduda pairaga. Henba ahenbasu khangpre khangi mamaidu sat leithorai. Punsibasu phamung machiduda famlaga. Matam se thingli tumlodana. Dacho, tumba pak yadaba. Bangalore chatpagi wafamdo ka chawbuga wari sanare. Hanjitse nataimagi studio de record tawgadabani. Asi loiraga date 7 doina changba tare. Hoi dacho. Adu chatpase ansuga indom chagasu yawba tare. Ahenbadu punsibada ngakni yenglaga moidi gadawba. Punsibasu yamana haizilai. Sumai tawbani Ningthouja su masada yengthoknaba nangsu yawringaida punna lakminarona hairi ka chawbana. Oh, pharini. Adu dacho. Kaino nangna hainingdo hairo. Ahenbadu mamitta mapira cheladuna Marai Thirabi Angel gi imada dachongna yengsinbiyu ko. Ahenbagi wadu tabada punsibadu sorama sangna hondoklaga ahenbagi lengjumduda lengon biraga. Adugi damakta nang kemta waganu ai leirisini. Ahenbadu wa makhadi tadri adubu thamoida chakliba mai chaktu pirang oina sintharai punsibasu manau nupabu themjinbi. Ashumna numittu hawkre chawbana ayaba pirakpadu ansusu haraujai date 7 da Bangalore changnabagi damak firoloshin ba hawkre. Laizagi isai record tusu asoyangam yaudana mapung phana tawkre. Director loyana laizabu asuki matik thagalai. Ashumna matamna sumasum hawkibana ngasidi ahenba hoina chatkadaba numitni
ꯑꯌꯨꯛꯀꯤ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯕꯅ ꯂꯥꯏꯖꯒ ꯔꯤꯇꯥꯒꯁꯨ ꯆꯥꯛꯇꯨ ꯉꯟꯅ ꯊꯣꯡꯕ ꯂꯥꯛꯅꯔꯤ꯫ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯂꯥꯏꯖꯗꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯀꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕꯅ ꯌꯥꯝꯃꯟꯗꯗꯅ ꯂꯥꯏꯖꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯆꯥꯕ ꯌꯥꯎꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯂꯥꯡ ꯂꯥꯡꯖꯔꯒ ꯂꯩꯕ ꯑꯍꯦꯟꯕꯗꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗꯦ꯫ ꯆꯥꯛ ꯆꯥꯅꯔꯤꯕꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯅꯤ, ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯗꯦ꯫ ꯔꯥꯁꯤꯗꯨ ꯀꯞꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯊꯣꯛꯇ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯆꯥꯛ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯏ, ꯍꯟꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝ ꯂꯣꯝꯗ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯖꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯔꯥꯁꯤꯅ "ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ?" ꯅꯟꯗꯣꯅ ꯑꯃꯨꯛ "ꯅꯨꯡꯒ ꯌꯥꯎꯔꯖꯥꯠꯂꯅꯦꯍꯦ, ꯃꯃꯥ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣꯅꯦ." ꯑꯍꯦꯟꯕꯗꯨ ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏ ꯑꯣꯏꯕꯒꯤꯔ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯅꯨꯡꯗꯤ ꯃꯥꯟꯗꯦ, ꯉꯥ ꯃꯔꯨꯅ ꯌꯨꯔꯖꯥꯠꯂꯣ?" ꯔꯥꯁꯤꯁꯨ ꯈꯨꯝꯂꯛꯏ, "ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ, ꯄꯨꯟꯁꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ "ꯏꯃꯥ ꯌꯥꯔꯦ, ꯑꯩ ꯌꯦꯡꯉꯨꯔꯒꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥ ꯌꯦꯡꯉꯨꯔꯒꯦ, ꯅꯪ ꯆꯥꯔꯣ." "ꯏꯃꯥ ꯑꯩ ꯆꯥꯛ ꯇꯧꯂꯦ, ꯏꯃꯥ ꯆꯥꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯋꯥꯁꯔꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯍꯟꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞꯅ ꯌꯦꯡꯂꯒ "ꯀꯩꯗꯧꯔꯒꯦ, ꯉꯥ ꯃꯔꯨ ꯄꯜꯂꯤꯔꯣ?" ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯕ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ "ꯌꯨꯗꯦꯗ, ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯍꯥꯗꯣꯛꯏꯅꯦ." ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯇꯥꯋꯦꯜꯗꯨ ꯂꯥꯝꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯇꯞ ꯇꯞ ꯅꯥꯞꯊꯣꯛꯄꯤꯔꯒ "ꯀꯥꯟꯅꯗꯕꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯩꯅꯗꯕ ꯅꯤꯡꯁꯤꯡꯂꯤ ꯀꯩꯒꯤ? ꯅꯃꯥꯏꯁꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ." ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯇꯥꯋꯦꯜꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯧꯔꯒ "ꯗꯗꯥ, ꯆꯥꯛ ꯆꯥꯕꯤꯔꯨꯔꯣ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ." "ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯑꯦꯗ, ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯄꯥꯈꯠꯍꯧꯕꯅꯤ, ꯊꯣꯛꯑꯣ, ꯑꯩ ꯈꯨꯠ ꯍꯥꯝꯃꯨꯈꯤꯒꯦ." "ꯍꯣꯏ." ꯄꯨꯟꯁꯤꯕꯁꯨ ꯀꯩꯝꯇ ꯈꯟꯗꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯇꯣꯛꯅꯔ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯐꯤꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯃꯌꯥꯝ ꯆꯥꯔꯝꯕꯒꯤꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯡ 9:30ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗꯨ ꯅꯟꯗꯣ, ꯔꯥꯁꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕꯗꯨ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯌꯥꯎꯗ꯭ꯔꯤ, ꯃꯀꯣꯛ ꯉꯥꯎꯏꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯑꯍꯦꯟꯕ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯁꯤꯒ ꯅꯟꯗꯣꯒꯗꯤ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯄꯨꯟꯁꯤꯕꯁꯨ ꯐꯅ ꯊꯦꯡꯂꯦ ꯍꯜꯂꯛꯄ꯫ ꯑꯌꯨꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕꯗꯨꯗ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯂꯒ ꯆꯥꯛꯇꯨ ꯆꯥꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯏꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯇꯨꯝꯗꯕꯤ ꯄꯨꯟꯁꯤꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯐꯝꯂꯝꯕꯗꯨ ꯌꯥꯝ ꯊꯨꯅ ꯇꯨꯝꯊꯩ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯋꯥꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯃꯨꯡꯂꯣꯝꯗ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯂꯥꯏꯖ ꯇꯨꯝꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯐꯤꯌꯥꯡꯈꯣꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯝꯂꯒ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯅ "ꯂꯥꯏꯖ, ꯂꯥꯏꯖ." ꯂꯥꯏꯖꯁꯨ ꯇꯨꯝꯕ ꯁꯥꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇꯒꯤ ꯇꯥꯋꯦꯜꯗꯨ ꯂꯧꯔꯒ ꯈꯨꯗꯩꯗꯨ ꯍꯣꯡꯅ ꯍꯣꯡꯅ "ꯅꯀꯣꯛ ꯉꯥꯎꯏꯅ ꯇꯧꯍꯧꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯈꯔ ꯐꯔꯕꯣ? ꯑꯩꯁꯨ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ. ꯆꯤꯡꯃꯩꯔꯣꯡꯗ ꯑꯅꯥꯕ ꯑꯃ ꯍꯪꯕ ꯆꯠꯂꯨꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯗꯁꯨ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯗ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤꯒꯤꯗ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯕ ꯇꯥꯔꯦ." ꯑꯗꯨ ꯐꯥꯎꯕ ꯂꯥꯏꯖꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯝꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯐꯃꯨꯡ ꯃꯊꯛꯇ ꯂꯪꯁꯤꯜꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯐꯃꯨꯡ ꯑꯃꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯃꯀꯣꯛꯇꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ "ꯅꯀꯣꯛ ꯉꯥꯎꯕꯗꯨ ꯐꯠꯇ꯭ꯔꯤꯔꯣ? ꯀꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯗꯣꯛꯇꯔ ꯆꯠꯁꯤꯔꯥ?"
Wahai asi haina laizagi mamaidasu tapna nanbiraki laijasu punsibada hek haiba ngamde makhut namaduna mamit aniduda thamlaga hozukti farani doctor da chalure ha doctor dadi kana chaluriba imaga babaga ekhoi mari chaluba imaga babaga nanga amadi kana nang nasa nungai engona call tarak pedro kadai doctor chaluba doctor na kai harake hidak pirakpro laizadu mamita thamliba makhutu khitang lakthoklaga michi duna punsibada yenglaga doctor na aisa punsibadu yam tahana nang kari harapa laizadu makhut namaduna punsibagi makhutu jejet pairaduna yam ikaina hairei aisa mama oirani na haire aduga dadana mapa oirani ha aibu mapa oidoraba laizadu hoi haibagum makoktu nomlai punsibasu ngasai makai gyan tarudabani haujiktada gyan tarai masada harau mandana tawfam khangde nokpasu mapung phana noktabi laizagi makhutu pairaga laiza ayam harawi aina su yana panguri se karigino asuk ngai pausidi aidi kamai tongni as aise baba mingtol fangladaba henbado kolam ta tawgene ai pau tamningbana khanglak ngamdre asi hairaga punsibadu fuk hogat ke tawi laizadu pakhatna punsibagi makhutu ta pairaga e kaino dada ikai zadro ikai de masu harau duini ne aduishu aigi mangda haiganu ikai ze hayeng oina hairo hoida hayeng hairage yungi ma hoidadi haikrabo haidida kanamta haidi ima hoina hairambagidi khangdeko punsibadu laizagi nakanduda tapna tumtharai aduga laizagi mamaiduda tapna nalaga tablapna hairei laiza sidagidi jackson layuko aigi nungsi kudolse mapung phana taibung malemsida khongdaraknaba jackson senagadabniko laizasu mamit anidu punsibada yenglaga hoi haibagum makok namlai ashumna nongnini di haukre tasengna punsibadi haujiki oinadi angangi wakaldi kaya khallude laizana pamjari bai saisi mapung phaba mayamna khangnaba saisakpi ama oibadu khakni magi wakaldi adubu matangna matamna puraktuna itha thajadana laizana pregnant oirakpasida punsibadu masadu panghada harauzai laizabu nungsibasu khangin hengatpagum tawi punsibada natte imungdugi mipum khudingmak loina haraunai rasiga nandogadi ataigi wakhal changdre masugi wari tana imungdu pungnen nili ayuk amani kendragi mi unaba thabak thoram khudingmak nandona punsibada sinai punsibadi mayam lakpadu wari sanari mayai kadana rasiga nandoga cha thakna wari watai sanari mama imausi nangna phajana senagadabani ko hoi bamobiba aini hena khangi chau phaba moigi kada thangatlaga pijarini masa wai sangdabasida moini seigi chatpase aidi pamdabani hoi doctor nasu jackson layuna haibani aduda moigi film amagi sei saktori haibra karino yam kana honari bani imosina pamjana tawbasida aisu hek haiba ngamdre tawrise hoi aduni moi baba imause afawba sei sakpi soidina oigani na khali yam kana hone henbaduna kamdaukhre ibe mana haibadadi hana dawna machi unglaga leibado tawkhidre ahongba kitangdi laklena haigum tawi sir kainomta toma kari tawre laiza hoigi khundagi mi lakpa aduda sir na laizadu amta thorona haiba kanano ne hoi haige toma suthokre nando surasida onsilaga rasi amukta haiko rasi suster kafam dula leplaga laizabu kawi ibema laiza sukadagi hathu thoraktuna kai haigi ma laizana pakhana chen thorakpadu ubada nando de sau tawre mama nang sisu tanmankhre kakhalaga ko khaigi di leitadna imausi pakhana chen thoraisi mama nang asi soiroise as kaishu tawriba moi baba aisi imausi soyaning manatene laiza sumani makhugi matawda stair du tapna kumthara ima kai haige
Noi khundagi mi la'iye nang unaningena haiba adu haigena taubanida. Oh, kana oirizanone? Kendagi mi unafam kaduda oiramgani sanana hairapani harisnadi tapna chaluko. Hoi ma. Nandoga rasigadu yetna hauri laijasu imungdagi prap tholaktuna kendragi mi unafam kaduda changlai. Thongjindu hek kansinbaga sofada famliba nupidu ubada laijadu thanglamba khongthangdu chaplepi nupiduda ngakchana ne yenglaga tablapna kaurai. Ine